Lakhipuronline na putoksaba January ki tang kunithoi nongmaijing nimit ki Khomjinba Pao tabirasi. Ahanbada maroi pa Pao. Ani suba Barak Laurok Kumhei Barak Harvest Festival 2.0 kasar ki Singirbon mutum lekaida jinglem na pangthokre. Assam University Silchar gi kuntra suba mapok kumon thorom tongan ba thorom kaya kaloina nangarang pangthokre. Manipur gi sakna raba journalist Kangujam Mudumongol laikhidre. Angang amadagi hendanaba thamlamba police bu na thaiduna thamlaga China gi Jinping lengakna angang pokpa khudingi sel gi mana pi gedawri amasung Jiribam cricket tournament ta JDCA gi makuta Sonapur GPLSA maithe hore Haujik mapungoi ba pau tabirasi Ani suba Barak Laurok Kumhei Barak Harvest Festival 2.0 nongmagi oiba thorom parengaloinana Kasargi Singirbon Part 5 mutum lekai dangarang pakthokre Lomi Loop Assam Bikasi Agro Producer Company Limited amadi Barak Dairy Producer Cooperative Society Limited na silangdona lamdamasigi lomi singna karamna chathok leina lau singu kadage haibagi matangda pangthokiba Barak Laurok Kumhei asida punna stall tarana sarujaki Festival asida kasargi mafam kayada thariba phau makhal humbutara manga hena puthokre Lau singu bada mai paklaba miyoi kunmanga da certificate amadi memento piduna ikai khumnakre Arambam Nandababu retired additional secretary Kopa Assam na mai tangbol lauduna pangthokiba ayuki ahanba session da Assam University gi Agricultural Engineering Department ki HOD Dr. Ajita Tiwari Assam University gi Department of Business Administration gi Professor Dr. Arup Burman na chingba akhanaba miyoi kayana wangangki Ani suba session da Yumnam Indrababu retired District Agriculture Information Officer na mayai tangbal lauduna pangthokiba thoram da RK Gopal Sana Samsun Nahar Krisi Bigyan Kendra na chingba miyoi singna sarujaki Nungthilda Yumnam Nadia Chana mayai tangbal lauduna pangthokiba ahom suba session da Jubraj Bor Thakur ADC Agriculture Mutum Rina Singh Chairperson MDC Rabi Shankar Likmabam DTM Nabard DICC Kasargi Coordinator Salim Ahmad Burbuya na chingba miyoi singna sarujaki Thoromasiga mari lenana pangthokiba layekpa hendanabagi thoramda makok mathang takraba singda manamathum yenthoki numidasida Barak Dairy na puthokpa ghi maipakna ADC Jubraj Bor Thakur amasung lengbirakhiba Assam Agriculture Commission gi member singna inauguration tawki haina Lomi Loop Assam gi Secretary Shopon Asangwam na phongdoragle Thoromasida tilakhiba miyam nasu Lomi singi damakta yaiphanabagi honariba Shopon Asangwam gi maphamda thagatpa phongdokna rakhi Thoromasiga mari lenana Assam Agriculture Commission gi member singna lamdamasigi Lomi kunmanga romga phaminaduna lau singuga mari lenana thengnaba awaba sing amadi matau karamna mayok nagadagi haibagi matangda su khanane naki wari sanaba duda Assam Agriculture Commission gi Chairman Dr. Hari Gupta loinana member sing Dr. Haladar Dev Sharma Dr. Bhuvan Chandra Bora Dr. Nolin Mohan Pranjal Prakash Sharma Dr. Otul Chandra Sharma loinana Directorate of Agriculture Assam gi media expert Mridusmita Chaudhuri sarujaki Lomi Loop ki treasurer Sanalembi Devina Thoramda Taramna Okpagi Warol Piki Thoromasi Haubadagina Loiba Phauba Dr. Posangam Rajbihari Amadi Ingudam Nilbir na program conduct biki Thoramgi Aroibada Isei Nongmai ki Thoramga loinana Numidasi ki Thoram Jinglem na loisinki Akoy na ngasi festival Barak Festival 2.0 se sira ko ahamba mamang sei ka ho pre mamang sei ki kunsi na develop hoire ko asiga lomi mayam se ka mai to akhoi gi low ahangbo low sinja ka mai to main sige ka mai to si ha gi asigi maram di ko akhoi na to se mayam di comment ki facilities ka mai to low ba ka mai to na akhoi se hing sige ha gi pandam do adu khakta gi ni da akhoi na to so mayam tumu ba mayam sam tang kaw Sogut pajabri si adu khakta ni asi hogolagi ba nga sai anu bola iba ngamjadu mayam so koi Lomi Loop ki maigi digi ko Assam na makoi mateng pangba ngambragi pambi su koi su sinjeri officially tang kulma thosida Singirbon matung lakai da Lomi singi tamakta chakhot thoram chakhot na ba phana ba sili ba thorang ase jamna nungai dei lamna pili matung da su
sumaina chakot thoram honaduna thawai hakchang jauna hone biragadi akhoi gi awa punama adu sumaina chakot ni tawrabadi yamna kana balakani haidna hariga matang asiya ওই মেকানিজমগুলো জড়িয়ে দিতে হয় আমাদের টু ব্রিং দ্য বিজনেস আমাদের বেশি বিজনেস করার জন্য মানে খেতে থেকে বিজনেস আর এই জন্য অনেকগুলো ট্রেনিং নেমে আসবে আমাদের আইডিয়াগুলো হবে যখন আমি একসঙ্গে আমরা উইল বি ইন্টিগ্রেটেড টুগেদার মানে স্বপনের সঙ্গে বা ওইটা সিস্টেমের সঙ্গে যখন আমরা একসঙ্গে মানে কাজ করবো তখন নো ডাউট আসবে এই যে যেগুলো করলে কি হবে আমরা কম দিনের ভিতরে ধানটা পেকে যাব আর কৃষকরা লাভ নিতে পারবো তো এইরকম যদি কোনো নতুন টেকনোলজি বাইর করে যে কোনো রিসার্চ সেন্টারে হোক ইউনিভার্সিটিতে হোক আমরা টেকনোলজিগুলো ডাইরেক্টলি কৃষকরা দেই যাতে কৃষকরা জানুক যে এই টেকনোলজিটা কি এই টেকনোলজিটা করলে কিভাবে লাভবান হতে পারে আমি আরো একটা एग्जांपल দিছি কি আপনারা সবার বাড়িতে যারা হাঁস মুরগি পালেন সবারই এখানে কি লোকাল মুরগিটা পালা হয় ব্যাকইয়ার্ড সিস্টেমে দ্যাট ইজ কল্ড ব্যাকইয়ার্ড সিস্টেম মানে আমরা নিজের ঘরের ভিতরে 10-12টা মুরগি পালি ঘরের যেগুলো আমরা কিচেন ওয়েস্ট আছে এগুলো খাওয়িয়ে আমরা পালি তো এটা কি হয় এই ব্যাকইয়ার্ড সিস্টেমে আমরা যেটা ইন্ডিজেনাস যেটা পপুলেশন পোল্ট্রি আছে যেগুলো কি প্রোডাকশনটা অনেক কম ডিমটা অনেক কম দেয় আর প্রোডাক্ট মানে গ্রোথ রেটটা অনেক কম তো এরকম ব্যাকইয়ার্ড সিস্টেমে পালার জন্য কিছু নতুন প্রজাতি এখন রিসার্চ করে সায়েন্টিস্টরা বাইর করছে যেরকম একটা মুরগি বাইর করছে আসাম এগ্রিকালচার ইউনিভার্সিটি থেকে কামরূপা সবাই নাম শুনছেন কামরূপা মুরগি একটা যেটা টোটালি দেখতে একদম লোকাল মুরগির মতোই হয় খাওয়াও লোকাল মুরগির মতোই হয় আর আমরা লোকাল মুরগির মতোই পালতে পারি খালি কি হয় এটা প্রোডাকশনটা অনেক বেশি লোকাল वो नंबर बंद हो जाता है ऐसे ही खेत में भी आता है अगर आप खेत की जमीन को हर समय कुछ ना कुछ उगाते नहीं रहेंगे तो उसकी भी पैदावार देने की क्षमता कम होती जाती है क्योंकि उसके भी अंदर की जो चीजें हैं वो जितनी ज्यादा यूज होगी जैसे आप अपना दिमाग जितना कम यूज करेंगे उतना कम चलने लगता है जितना ज्यादा एक्टिव रहेंगे उतना ज्यादा हर चीज के लिए उसका चलते रहना बहुत ज्यादा जरूरी है वो चाहे मशीन हो चाहे खेत हो या हम खुद हो हमारे खुद के कलपुर्जे हो अगर हम उनको यूज करते रहेंगे तो ऐसे ही है अगर आप आज एक खेती कर रहे हैं मैं मानती हूँ खेती में बहुत अनसर्टेनिटी है बहुत सी ज्यादा संभावनाएं हैं कि मौसम खराब हो गया आपकी खेती खराब हो गई आपको बुरा लगता है कि मैंने अपना सब कुछ लगाया इसीलिए आज की डेट में ये भी ज्यादा जरूरी है कि सिर्फ और सिर्फ आप एक जो पुराने समय से परंपरागत तरीके से खेती चल रही है उस पे मत जाइए हम इस पे भी काम कर रहे हैं कि हम सबको आजकल एक बैकअप प्लान एक दूसरा प्लान के साथ चलना चाहिए कि अगर मेरी खेती खराब हो गई कुछ हो गया तो मैं उसका क्या कर सकता हूँ और दूसरा यूज क्या कर सकता हूँ या खेती की फसल ज्यादा हो गई और उसका उतना हमको मूल्य नहीं मिल रहा है तो मैं उसको और किसमें कन्वर्ट कर सकता हूँ जैसे सपोज गर्मियों में एक छोटे से टमाटर की वैल्यू 60 से 80 रुपए होती है वही ठंड में कम हो जाती है तो आपको ये नहीं सोचना है कि मैंने ठंड में टमाटर लगाए मुझे 10 रुपए 20 रुपए मिले मेरा इतना नहीं हो रहा Assam University Silchargi Kuntra Suba Mapok Common Thorum Tongan Bathorum Kayaga Lunana Narang Thangze Numita Pangthokre Numida Simaki Kumja Chataramapan Marfutara Marida University Asi Haudoki Bangladesh ki Gazipur Daleba Bangabandhu Sheikh Mujibur Rahman Agriculture University ki Vice Chancellor Dr. Gyasuddin Miana Thoramda Athoiba Mithung Aina Sarugyaki Assam University ki Vice Chancellor Professor Rajiv Mohan Pantna Mayai Tangbal Lauduna Pangthokiba Thoramda Wadia Institute of Himalayan Geology ki Director Dr. Kalachan Sen na Thoramda Akhanaba Mithung Aina Sarugyaki Manipur ki Saknairaba Journalist Amadi All Manipur Working Journalist Union Amju ki Founder Member Kanguza Madhu Mongol Masagi Anaba Nambara Moiduna Imphal West ki manung chanbada Kakwa Lamdai Bungda Leiba Masagi Mayumda January ki tang kunda leikhitre Masagi chahi marfu sukre Veteran Journalist Asina Leikhitabada Amju ki President Wangkhemcha Samjaina Preside Tauduna Amju Amadi Editors Guild Manipur Napunna Manipur Press Club ta Pangthokiba Apunma Mifam Amana Thamoi Songna Awaba Phongdokre Mahak Kumja Cha Tarama Panifu Marigi April ki tang 19 da Pokhe
Mahagasi Prajatantra Pauche gi editor, UNI Imphal Bureau gi stranger, ISTV News gi editor su oiramki. Union gi president ki phamsu puramki haina Amju gi publicity secretary Priyo Achom gi cherol amada hairi. Mahaki loinabi Kanguzam Manitombi machanupa ama amadi machanupi ani lehori. Mahangna laikidabada Manipur ki CM Nongthomam Birana thamoi songna awapa phongdokre. Mahaki thawaina mapugi laikolda ingna chikna leiba oirasanu hairaduna imung manungi awabada su saruk yazari haina social media da awapa phongdorakle. Veteran journalist Kanguza Madhumongol Singna laikidabada RK Mission Imphal West na awaba phongdorakle. Ipau gilamda maroiba thodang kya purambata natana tongan mamakhalgi lairik marisu iduna phunglamki. Mahangna laikidaba si journalism gilamda kunaya sigi mention bangamlaroidaba mangjaba ama oiduna lehoragani hairaduna mission asigi chief executive Dr. Rajkumar Gunachandra gi cherol amada hairi. Porompat lambi Imphal East ki CMO office ki mayuk naba Khurai Thangjam Laikai de laiba Godspeed Physiotherapy and Rehabilitation Center da lagliba January 18 phauba physiotherapy ga mari lainaba anaba sing lem layeng jari. Hariba matam asigi manungda lakpiduna Godspeed Health Card lobi basingda tungda layeng bada chada yankhai masung medical amadi surgical item sing laibi bada chada kungi discount pijagani. Center asida medicine, orthopedic, neurology, BP stroke, khwang naba amadi sports injury sing ba layeng jari. Contact number singde customer care 9436403987 amasung medical equipment ki oina 0385796765. Missing hantarakba amadi pokpa sibagi changchatta ka hena khenaba lakpadagi China gi Xi Jinping leingakna handaktagi hoduna angang pokpada selgi mana piragani haikre. Ahanba oina lebak asigi Shenzhen sahar da chanaba horagani haina Global Times ki pau amada hairi. Anauba chanabi asida ahanba pokpa angang da lupa lising marifutara ani subada lupa lak ama aduga ahum suba angang da lupa lak ama makai tauduna pigani hairi. Asitanatana angang chauna na ba yokpada mateng oina na ba thagi lupa lising taret tauduna su pigani hairi. Haukiba chahi mari asida lebak asigi angang pokpa ki masing chada kun mga hanthare. National Bureau of Statistics ki matung ina Kristakumja lisinganiga kunma thoida China gi missing crore chamaga nifuni thoi oiramba adu Kristakumja lisinganiga kuni thoida China gi missing crore chamaga nifuma thoida hantaraki. Nakal amaromda Bharat ki missing thiba ki census lisinganiga tarama thoi gi matung dagi pangthok khidrabasu United Nations ki projection matung ina chaliba chahi asida Bharat ki missing crore chamaga nifuni thoi oiduna China dagi helaba yai haina panari. Jiribam gi Bidyanagar da laiba multi-purpose sports complex da Jiribam District Cricket Association JDCN na sinduna chatharagliba tarahumdai shuba late L Rohini Kumar Singh Memorial Cricket League 2023 gi ngarang sanakiba match da JDCN na Sonapur GP Level Sports Association GPLSA bo run yankhai mapan da maiti hankre. Match asida JDCN na toss ngamduna batting tawba haukiba galoinana over kuntra manga da run chamaga humphuma thoi loromki. Sonapur GPLA sena over kunhumdoida subnatagi ran chamaga ani lauduna run jangkima panda maithi hoki. Match asida JDCA gi sanaroi L Ratan Singh na man of the match hoiki. Pradeep Gola amadi TH Prem Kumar Singh na umpire gi thodang pukhi. Tournament asigi ngasigi match ta SKC amadi BYDA team ani na sanarakani. Aroibada maroiba pau amukhanna ani suba Barak Laurok kumhai Barak Harvest Festival 2.0 kasar gi singirban mutum le kaida chinglemna pangthokre. Assam University Silchar gi kuntra suba mapok kumon thorom tongan ba thorom kaya kaloina nangarang pangthokre. Manipur gi saknairaba journalist Kangujam Madhumongol laikhidre. Angang amadagi hendana ba thamlamba policy bu na thaiduna thamlaga China gi Jinping lengakna angang pokpa khudingi sel gi mana pigadauri amasung Jiribam cricket tournament ta JDCA gi makuta Sonapur GPLSA maithi hore. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare.